ꯈꯔ ꯁꯥꯊꯤꯕ ꯆꯥꯗꯅ ꯀꯣꯔꯇꯤꯡꯒꯤꯁꯦ ꯌꯥꯎꯗꯦ ꯀꯣꯝꯄꯤꯁꯟꯒꯤꯗꯣ ꯆꯥꯡꯃꯩꯗꯤ ꯂꯧꯔ ꯊꯝꯕ ꯂꯥꯛꯑꯒ ꯇꯔꯥꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯑꯦ ꯇꯧꯔꯗꯤꯀꯣ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤ ꯆꯠꯂꯦ ꯁꯤꯂꯣꯡ ꯏꯃꯥ ꯃꯥꯔꯀꯦꯠꯀꯤ ꯑꯅꯧꯕ ꯃꯥꯔꯀꯦꯠ ꯁꯦꯠꯇꯨꯅꯤ ꯁꯤꯗꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯔꯤꯕ ꯃꯥꯔꯀꯦꯠ ꯍꯥꯟꯅ ꯀꯩꯊꯦꯜꯁꯤꯗꯅ ꯃꯤꯁꯨ ꯑꯚꯔ ꯑꯣꯏꯅ ꯂꯩꯔꯦ ꯁꯤꯅ ꯍꯥꯟꯅ ꯑꯔꯤꯕ ꯀꯩꯊꯦꯜ ꯌꯨꯝꯁꯤꯁꯨ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯃꯁꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯍꯥꯟꯅꯒꯤ ꯀꯩꯊꯦꯜꯒ ꯑꯅꯧꯕ ꯀꯩꯊꯦꯜꯒ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯗꯕ ꯁꯣꯝ ꯅꯥꯀꯟꯗ ꯏꯃꯥ ꯃꯥꯔꯀꯦꯠ ꯂꯤꯂꯣꯡ ꯕꯖꯥꯔꯁꯤꯅ ꯏꯍꯥꯡ ꯍꯥꯡꯉꯒ ꯂꯩꯕꯁꯦ ꯁꯣꯝꯗꯅ ꯍꯥꯡꯉꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯁꯤ ꯌꯥꯝ ꯆꯤꯜꯂꯒ ꯂꯩꯕ ꯁꯤꯁꯨ ꯑꯅꯧꯕ ꯀꯩꯊꯦꯜ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯃꯥꯔꯀꯦꯠ ꯃꯥꯒꯤ ꯐꯝꯐꯝꯗꯨ ꯁꯤꯟꯕꯤꯔꯒ ꯑꯆꯤꯟꯕꯁꯤ ꯀꯣꯛꯍꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯂꯥꯏꯐꯁꯦ ꯍꯥꯟꯅꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯝꯕ ꯃꯐꯝꯗꯨꯗ ꯁꯥꯈꯤꯕ ꯏꯃꯥ ꯃꯥꯔꯀꯦꯠ ꯑꯁꯤꯒꯨꯝꯕꯗ ꯒꯥꯔꯤꯁꯤ ꯌꯥꯝ ꯆꯤꯜꯂꯦ ꯁꯤꯗ ꯀ꯭ꯔꯣꯁ ꯇꯧꯕꯗꯁꯤ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯩꯁꯨ ꯄꯣꯠ ꯑꯃꯁꯨ ꯁꯤꯗ ꯁꯪꯉꯒꯁꯨ ꯂꯩꯕ ꯑꯗꯨꯅ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯣꯝꯅ ꯐꯨꯠꯄꯥꯠꯅꯤ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯍꯥꯏꯋꯦ 102ꯒꯤ ꯁꯦꯠ ꯇꯧꯔꯤꯕ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯅꯩ ꯐꯤꯕꯝꯁꯤ ꯅꯥꯇꯩ ꯑꯃꯇ ꯆꯥꯗ꯭ꯔꯦ ꯇꯪꯈꯥꯏ ꯑꯃꯃꯝ ꯆꯟꯖꯜꯂ ꯂꯩꯔꯦ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕꯁꯤꯗ ꯖꯃꯦꯂꯥ ꯑꯃ ꯑꯣꯏꯔꯤꯁꯦ ꯇꯧꯔꯤꯁꯦ ꯒꯥꯔꯤꯁꯤ ꯂꯝꯕꯤ ꯇꯪꯈꯥꯏ ꯃꯁꯤꯗꯤ ꯄꯥꯔꯀꯤꯡ ꯑꯃ ꯌꯥꯝ ꯊꯨꯅ ꯁꯤꯟꯕꯤꯗ꯭ꯔꯗꯤ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯗꯧꯔꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯣꯇꯣꯁꯤꯁꯨ ꯂꯝꯕꯤꯗ ꯑꯗꯨꯝ ꯄꯥꯔꯛ ꯇꯧꯔ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯆꯧꯕ ꯂꯣꯏꯅ ꯄꯥꯔꯛ ꯇꯧꯔ ꯂꯩꯔꯤ ꯄꯥꯔꯀꯤꯡ ꯃꯔꯝ ꯆꯥꯗꯕꯅꯤꯅ ꯃꯥꯔꯀꯦꯠ ꯑꯔꯤꯕꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯃꯥꯔꯀꯦꯠ ꯑꯔꯤꯕꯗ ꯂꯨꯄꯥ 50 ꯄꯤ ꯑꯩꯅ ꯑꯝꯇ ꯆꯣꯛꯀꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯔꯤꯕꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯝꯇꯪ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯏꯟꯊꯣꯛꯑꯒ ꯄꯨꯕꯁꯨ ꯌꯥꯎꯔꯦ ꯒꯥꯔꯤꯁꯤ
ꯁꯤꯗ ꯈꯥꯝꯗꯅ ꯂꯩꯔꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯂꯝꯕꯤꯁꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯃꯈꯣꯏꯅ ꯄꯥꯔꯛ ꯇꯧꯁꯜꯂꯒ ꯂꯩꯔꯦ ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯕ ꯐꯤꯕꯝꯗꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯅ ꯊꯩꯔ ꯊꯩꯔ ꯆꯠꯂꯤꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯗ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯈꯔ ꯑꯗꯨꯝ ꯑꯣꯟꯕꯗ ꯃꯥꯟꯕ ꯑꯉꯥꯡ ꯅꯨꯄꯤꯒꯤ ꯁꯥꯟꯅꯄꯣꯠ ꯀꯩꯀꯩꯁꯨ ꯌꯥꯝ ꯌꯣꯜꯂꯦ ꯑꯉꯥꯡꯒꯤ ꯖꯥꯠꯇ ꯊꯨꯝꯖꯥꯛꯄꯤ ꯑꯗꯒꯤ ꯉꯥꯛꯇꯪ ꯈꯖꯤꯡ ꯀꯩꯀꯩ ꯌꯣꯜꯂꯦ ꯁꯤꯗꯅ ꯌꯦꯟ ꯀꯝꯃꯦ ꯁꯣꯝ ꯁꯤꯅ ꯃꯅꯥ ꯃꯁꯤꯡꯒꯤ ꯁꯣꯝ ꯁ꯭ꯋꯥꯏꯁꯤꯗꯅ ꯉꯥꯒꯤ ꯌꯥꯝ ꯉꯥ ꯌꯣꯟꯐꯝꯅꯤ ꯄꯦꯡꯕꯥ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯜꯚꯔ ꯀꯞ ꯌꯥꯎꯔꯦ ꯉꯥꯍꯩ ꯌꯥꯎꯔꯦ ꯆꯥꯛꯆꯥꯁꯤ ꯌꯥꯝ ꯐꯪꯉꯤ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯉꯥ ꯊꯔꯒ ꯑꯁꯣꯝꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜꯁꯨ ꯑꯗꯨꯝ ꯌꯣꯜꯂꯝꯅꯤ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯣꯜꯂꯦ ꯏꯆꯦꯒꯤ ꯁꯨꯍꯥꯜ ꯅꯣꯛꯀꯅꯨ ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯕꯣ ꯃꯥꯔꯀꯦꯠꯁꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯁꯣ ꯇꯧꯖꯕꯅꯤꯗ ꯀꯔꯝ ꯇꯧꯔꯤꯒꯦ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯂꯝꯕꯤ ꯇꯪꯈꯥꯏ ꯑꯃꯃꯝ ꯒꯥꯔꯤꯁꯤ ꯄꯥꯔꯛ ꯇꯧꯔ ꯂꯩ ꯒꯥꯔꯤꯁꯤ ꯌꯥꯝ ꯆꯤꯜꯂꯤꯁꯤ ꯑꯁꯣꯝꯗꯗꯤ ꯑꯅꯧꯕ ꯏꯃꯥ ꯃꯥꯔꯀꯦꯠꯁꯤꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯅ ꯂꯩꯔꯤ ꯑꯗꯨꯗꯤ ꯑꯃꯐꯥꯎ ꯐꯝꯗ꯭ꯔꯤ ꯄꯣꯠꯐꯝ ꯑꯃꯐꯥꯎ ꯐꯝꯗ꯭ꯔꯤ ꯑꯁꯣꯝꯗ ꯁꯤꯟꯗꯣꯛꯅꯈ꯭ꯔꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯟꯊꯣꯛꯎꯔꯒꯦ ꯀꯣꯟꯅ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯏꯃꯥ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛ ꯆꯪꯉꯔꯣꯏꯒꯦ ꯒꯥꯔꯤꯁꯤ ꯌꯥꯝ ꯆꯤꯜꯂꯦ ꯂꯥꯟꯊꯣꯛꯄꯁꯤ ꯁꯤꯅ ꯑꯔꯥꯞꯄꯤ ꯂꯝꯈꯥꯏ ꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯑꯃ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏ ꯇꯧꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯏꯗꯅ ꯊꯧꯕꯁꯨ ꯌꯥꯝ ꯆꯤꯜꯂꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯄꯥꯔꯠꯅꯔ ꯑꯅꯤ ꯀꯗꯥꯏ ꯂꯩꯕꯒꯦ ꯈꯪꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯒꯥꯔꯤꯁꯤ ꯊꯧꯖꯤꯟꯅꯔꯒ ꯍꯦꯛꯇꯁꯨ ꯖꯥꯝ ꯇꯧꯔ ꯂꯩꯔꯦ Đây là 4 tháng rồi các bạn.
ꯌꯥꯝꯅ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯦ ꯑꯃꯨꯛꯇꯪ ꯂꯥꯏꯚ ꯀꯠꯊꯣꯛꯆꯒꯦꯅ ꯈꯟꯕꯁꯤ ꯀꯨꯏꯔꯕ ꯑꯗꯨꯒ